Pikliba ngang yauna micham taruk hatkiba du kuki singna laman kumbani haina phongdokiba MLA Paulianlal Haukip ki mathakta lengang na chapchaba action lokhatfam thui haina hanagi minister Dr. K.S. Ratan Kumar na phongdorakle ngasi ba uparada leiba mahaki mayumda pangthokpa pawgi mifam amada wafam asi phongdokladuna Ratan Kumar na hai haujikti lanai amadi political party ki khenaba thamdana Manipur gi interest ta puna thabak tawminaba mathautai Pikliba ngang yauna micham taruk hatpagi thawongda chenaba singi mathakta mari leinaba authority na kudakta thabak paikhat kadabane Tatara nipan helaba Manipur gi irang asi hauji fawba nemthabagi mami tadri numit kharani irang nemlurabasu amuk hawraktuna loiban naidabagi phibam amada leiri matang asida hainingmade masak udaba sakti paiba kharana aikoigi punsi asi sananingba mongda sanarabra haibasini asigumba phibam asida aikoi kari tawsige haina khanaba mathautai matang asida lanaigi wafam manadaba wakalon amade political gi khanaba sing thadoknaduna Manipur gi interest ta puna thabak tawminaba changi haujiti wakalon ama khaktada apunbagi thauna putoktuna khong thangjinminabagi matamadu yaure Manipur machet tana tugainabagi langda thudana ba khonaminasi haina so mahangna phongdokhi Dr. K.S. Ratan Kumar na makatana hai miyam na kongjang changchin ba matamda sentiment yumpam oidana ba khonasi aikoi masal onsinaduna launa ba ma dekhana ba toklase masina aikoi masal gi marakta yengthina ba thoraklabade Manipur gi interest ta sok ba haibadu oirakani hauji thogli ba irang ase lakshin nabani haiduna tampaki police station taruna kwanba mafam singda nona first path hamjilakpa sina mahusage tangdulai ta ba purakpa ngamloi amaromda Juribam district ta Pikliba ngang yauna micham taruk hatkiba kuki singna laman kumbani haina MLA Paulianlal Haukip na phongdorakpa du laibak thibane masagi thodang masak khangdaba MLA Paulianlal Haukip ki mathakta lengak asina chapjaba thabak laukhatkadabane MLA na phongdokliba wafam aside constitution khangdabaga pangkhagni haina Dr. K.S. Ratan Kumar na makhata na phongdokhi akoi hojiti aigi personal interest political party interest ideological differences group interest in nakalga thamlaga Manipur gi interest ta punsin duna wakal amakhat oina khanminarga khongthang thamba changi akoi reactive oigumsi suesi akoi gini well informed choice ama Manipur gi interest ta lawba sangi akoi bu apik pa porang luba manunda hapchilaga Manipur bu machet kahanna ba hotnariba lang trap asida thudana ba onaminisi